Mayam Kurumjari Dumi Briefs Impact News ni Impact Reporters the Taram Oshari. Ngarang Infal Jirbam Lami National Highway 37 gi Saruk Ama Oiriba Keimai Manakta LPG gas bulen amadi oil tanker sidan nongmai kapi thokdokta driver ni shokiba adu United Kuki National Army Ukna na Chathabani Hairakle claim Tourakli. Attack adu National Highway Lambi asida Maite community gi miyosina sizinaba nomda sangdraba yadraba polam sing puthok pusin tauba loinana Kuki furuki miyosinda attack taubuda sizinaba nongmai sing puthok pusin taubuda thingnanabani lambi asida Infal tamna satkadaba mal gari amata satpa yaroi haina warning Tourakli. United Kuki National Army Headquarter gi Defense Secretary na khuyek piduna social media da thadorpa chero amagi matugina nganang sathageba attack adu makhoina Chathabani National Highway lambi asida Kuki furuki miyoisingda attack tawbada sizinaba nongmai amadi bomto pui operation asi makhatana sathagani others ki mayokta leiba driver sing Kuki furuki mayokta leibani haina logani haina cherol sina makhatarakli nakalamromda Kuki inpi jiribam none amadi tamenglong loinana Kuki Chief Association tawsam block ki maikai dagi thadorok cherol amagi matugina nganang sathageba attack adu laibak thibani akan momongda condemn tawi mari leinaba authority na asigumba tho ngasi tungda muk chathanaba honabiu maikai somda shanti lehenbiu jiribam amadi nonegi Kuki Civil Society Organization singna shanti gidamak lebli haina jiribam none amadi Tamilong district ki Kuki apex body gi maikai dagi thadorokpa cherol mana khangalagi